Kurumjari. SKTV News po yang biri bakwai pum namok po OLIVIA ta khilam pum na taram nok chari. Han bada maroi ba pau sing pizari. Tara mangarak suba All Manipur Working Journalist Sports Meet English ngani kun tarukta SKTV na medal tally da medal tara makai lauduna mangzil thana chatli. Tha faraklaba Chief Minister YK Mchana Luchingba Lenga ke Chief Minister Yauna Minister Mangagi portfolio sing ngasi sinakre. National Highway 2 da truck ama mai tharam baga mari leina Maram Student Union na lambi asida hayeng numidang wairam pung manga dagi Northern Maram na kon ba mafam sing ba tungan ba port puba gari sing chatpada thing batham khre. Amasung notice saukhatna bahotna bada Manipur yaudaba yaroi state asigi achoba thogang yauri haina National People's Party Manipur gi President Dr. Lord Hofos na phongdokne. Hausi pau sandong na pizari. All Manipur Working Journalist Union Amjuna Silaga ngasidagi haukiba tara mangar suba Journalist Sports Meet SKTV na volleyball masana da champion oikibagaloina na tongan ba events sing da shu chauna mai pak pangam kre. Ngasi Khuman Lampak Sports Complex ta sathakiba Sports Meet adugi volleyball masana da SKTV na Media Unified Post Seta Ani Sinoda mai thiba piduna champion oikibagaloina na sale oina lupali sing tara amasung trophy ama khusina duna pungning thawatke. Volleyball masana duda SKTV na ISTB bu point taramanga ahum amadi taramanga mangada maithiba piduna final yaukibani. SKTV gi match singa duda media pharmacy gi joint editor W Shyamna net line da sanaduna opponent team na tatharakiba attack sing mayak chaman ke. Amaromda left front ta sanakiba SKTV gi video journalist N Johnson na mapangal kan ba drop kaya thadaduna opponent team da akan ba attack kaya chathaki. Loinana right front ki position da sanakiba joint editor KH Gentle nasu safu kanba smash kaya thada ki amadi hai singna opponent ki mai da ball thada duna achobu mateng pangkhe. Amaromda video journalist Y Beetle na left back ki area sing ningthi na cover tawduna mai pak na defense tawke. Loinana SKTV ki sports journalist Nilana right back ta sanaduna pressure kaya ki marakta ball sing ningthi na control tawbangam khe. Pharmacy gi chief reporter Prem Chana back middle panabaki mathakta fajaraba service kaya su tawke. Match sing aduda SKTV team na discipline amagi makhada ningthi na mateng pangnaduna defense amasung maya thoba attack kaya chathaduna opponent ki team sing laksin bangam khe. Chathariba sports meet asigi ngasi ahoba numita SKTV na punna medal taramathoi lobangam khe. Madugi manungda gold medal mari silver medal ani amadi bronze medal manga yauri. Sports meet asigi medal talida SKTV na mangzil tharaga chali. Amaromda ngasi Khuman Lampak Man Stadium da chathakiba 100 meter amasung 400 meter resta SKTV gi Astro Simalana bronze medal amamam nupi gi shot put ta pharmacy maki Rosimala amasung A Bebitana ahan ba amasung anishubata ke. Amaromda nupi gi discus throw da SKTV gi A Bebita Victoria Rajkumari amadi Astro Simalana mathang sitna ahan ba anishuba amasung ahum subata ke. Nupagi discus throw da SKTV gi Premchan Khetri mayumna ahum subata bangam ke. Nakalamaromda nupi gi longzam event da SKTV gi Rosimala amasung Victoria Rajkumari na ahan ba amasung ahum subata ke. Yang mana je pasal pa. Sebab apa je?
था फारगलबा युमनाम खेमचाना लुचिंगबा अनौबा मणिपुर की लेंगा के चीफ मिनिस्टर ग्याउना मिनिस्टर मंगा के पोर्टफोलियो ngasi स्टेट की चीफ सेक्रेटरी डॉक्टर पुनीत कुमार गोयल ना खुदियक पीदन थोरकपा नोटिफिकेशन नमदा डिप्टी चीफ मिनिस्टर नेपचा किपगेना रूरल डेवलपमेंट एंड पंचायती राज डिपार्टमेंट अमदी ट्राइबल अफेयर्स एंड हिल्स डिपार्टमेंट के मिनिस्टर पीखरे अनिसुबा डिप्टी चीफ मिनिस्टर लोसी दिखोदना पब्लिक हेल्थ इंजीनियरिंग डिपार्टमेंट अमदी फॉरेस्ट एनवायरनमेंट एंड क्लाइमेट चेंज डिपार्टमेंट पीखरे है लोइना कैबिनेट मिनिस्टर ओइना वासक लौखिबा गोविंदास कोंथौजमदा होम डिपार्टमेंट अमदी यूथ अफेयर्स एंड स्पोर्ट्स डिपार्टमेंट सिनख्रे लोइना खुराइजम लोकेंदा आर्ट्स एंड कल्चर डिपार्टमेंट अमदी टूरिज्म डिपार्टमेंट की फम पीखरे अमरोमदा चीफ मिनिस्टर युमनाम खेमचान लेमहौरिबा डिपार्टमेंट सिंग यंगसिलगनी हाई इम्फाल दिमापुर लंबीदा पोट पुदन लाकपा ट्रक अमा मई थारंबगी थौदोक अदुगा मरी लेना हयेंग नुमिदांग वाइरम पुंग मंगादगी नॉर्दर्न मराम की जुरिस्डिक्शन की तोंगान तोंगान पोटलम पुबा गाड़ी सिंग चटपदा अथिंग थमख्रे हिरमसिगी मतांगदा यूनियन असिना थादोरक पचिरोल अमना हाई हौकिबा तांगनीदा पोट पुरगा लाकपा ट्रक अमा मई थारमखिबा अदुदा चेनरीबा मियोई सिंग पुंग निफुनिपान की मनुंगदा फाननबा नत्रगना थौदोक अदुदा चेनरीबा मियोई सिंगना सेंगदोरकनबा मराम स्टूडेंट्स यूनियन मतम थाखी अदुबु यूनियन असिना थाखिबा मतम लोइरबा मरमना डेमोक्रेटिक ओइबा खोंजंग सिंग चंगसिनबा हौरगनी मदुगी सरुक अमा ओइना नेशनल हाईवे नंबर 2 की नॉर्दर्न मराम की जुरिस्डिक्शन दा तोंगान तोंगान पोटलम सिंग पुबा गाड़ी अमता नुमिदांग वाइरम पुंग मंगादगी चथुक चसिन तौबदा अथिंग थमले हाइरिबा खोंजंग असि थौदोक अदुदा चेनरीबा मियोई सिंग फादुना लोगी मतुंग इना बुक तौत्रिबा फावबा चंगसिनगनी हाइना चिरोल असिना मखा तारी नॉर्थ ईस्ट साउखटनबा होटनबदा मणिपुर याउदबा यारोय स्टेट असिगे अचौबा थौदांग याउरी हाइना नेशनल पीपल्स पार्टी मणिपुर की प्रेसिडेंट डॉक्टर लोरहो फोस फोंदोखरे वाफम असी नेशनल पीपल्स पार्टी NPP की लुचिंगबा अमा ओइरंबदा नतना मेघालय की चीफ मिनिस्टर सु ओइरंबा पूर्णो आगिदोक संगमान लेखिदबगे तरासुबा निंगसिंग कुमोन थौरमगा मरी लेना महांगना फोंदोखिबने बाबूपरादा लेबा NPP मणिपुर की ऑफिस पांगथोखिबा थौरमदुदा डॉक्टर लोरहो फोस नमखाताना हाई नॉर्थ ईस्ट रीजन की चौखत थौरांगी दमक लेखिद्रबा पूर्णो संगमाना थमोय सेंगना अमदी कथोकपा अमगा लोइनना होटनरमखे महाकी वाखलोन मतुंग इन्ना नॉर्थ ईस्ट रीजन असी इंडिया के स्टेट सिंगदगी मांगजिल थाबा ngamnanaba amadi mimanaba ngamba state sing oinanaba thodang kaya su lawramkhe सेंटर की याका येंगबगी महूट नॉर्थ ईस्ट लेरिबा मियाम की दमक पॉलिटिकल पार्टी अमा सेमदुना याइफा थौरांग की थबक कया पाइखटलंबा लुचिंगबा अमसु ओइरमखे लेखिद्रबा पूर्णो संगमाना पाइखटलंबा थौसिलमदी थौरांग सिंग अदुगी महैना ngasiदी नॉर्थ ईस्ट रीजन दा अचौबा अहोंबा पुरक्तुना चौखटलंबीदा मांगजिल थाबा ngamlakhi हाइना महाकना फोंदोखे श्री पूर्णो संगमा माकी तरारक शुभ एनिवर्सरी से अखोई सेलिब्रेट तौरिबनी माना चटखरगसु माना थमजरंबा मागी लेगेसी मागी विजन माना अपाम्बा हाइबसिदी अखोईगी नॉर्थ ईस्ट असिदा मियोय सिंगसिगी मखोन चिमीना ताबिद्रेना माना मरोना नॉर्थ ईस्ट की पॉलिटिकल पार्टी अमा सेमगलगा नॉर्थ ईस्ट की मीना ओइबा नॉर्थ ईस्ट
की दमकता हना सेमगत खिबा पॉलिटिकल पार्टी नि मदुना मसिगी पार्टी सिदा कोई मणिपुर देगी इहान नंदे हौरामबने मसिगी थबकसी मयामदा पुखलागा नेशनल पार्टी अमा ओइना ngasiди ओइख्रे मसि खोदिगी अखोई दमकता अफबा मागना थंबिरंबा हबसी मसि नेशनल पीपल्स पार्टी से ओइरे हबसी अखोई खंजै National People's Party NPP Kaksing Unit na sinduna Purno Ajitok PA Sangmagi Tara Suba Dead Anniversary Kaksing Kaithel da leiba party asigi office ta hauzik pangthokre NPP Kaksing Unit ki President Sawai Samjaina Luchingduna leikidraba Luchingba sigi photo da leisu katuna igai khumnaba utki ngasi pangthokiba thoramadu da Kaksing asigi MLA Mayanglangbom Rameshwar amadi ACSC gi manung da leidiba Sora Palel Irengban amasung Kaksing gi Karmi Karta Singsu sarpya ke लोइनना पार्टी असिना ACSC की मनुंग दा हौजिक फाव पाइखलगलिबा थबक सिंग अमदी पाइखत कदबा थबक कया की मरमदसु निंगथिना तानकी चीफ मिनिस्टर युमनाम खेमचाना लंबी थोंग द हेना मिडियंग थमलकपा सि हाइनिंगाई लेतना पेनबा पोई सेकमाई AC ददी अनौबा असा अमा पीरबनी हाइना ACSC की MLA हाइखाम दिंगोना फोंदुखरे MLA Haikam Dingo Nangasi Kurkul Lamkai the Nauna Sagadaba RCC Bridge Ama Urep Uyungtam Kray Kurkul Lamkai Degi Fumlo Taba Mahajan Golai Fawa Same Gadaba Lambi Asida Sagado Riba RCC Bridge Asi Fit Kunganitoi Pakadaba Aduga Lambi na Fit Taranipan Pakadabane MLA Haikam Dingo na Fondo Kibada Segmai ACSC Yamna Pak Chauba Amadi State Sigil Sel Tungi Pibam Fatabana Maram Oiduna Mamang Dagi Lambi Tong Ayamba Sotaduna Lakli Adubu PR Gimatung da lakliba popular government asige Chief Minister Yumnam Khemchan gi makhada state asige lambi thongda hena ashanba mityeng sangsilakpa si hainingai leitana apenba poe masimakna matam sangna lambi thongda ka hena sothaduna lakliba segmai AC dadi anauba asama pirabani ngasi urep uyung tamliba khurkhul lamkhai gi RCC bridge asi atenba matam gi manungda loisinbagi pandam thamli haike या खरबन मेसिगे रोइना नंग सिसि खुकुल लमखाइ gi थोंगी खोगी जत्रा होनबगी थरममो खै पांथok सबनो खोगी PWD gi ई सोसिंगल स्टाफ ना रोइना जिन बेग लेरे मरुइना ngasi थोंग असि ओइ मतम सांगना मतम यम कुइरबा थोंग आइतर चाहि चामगी मया सुरा बदुमा थोंगे दुन ngasi चटपदा यमना रूम थिनगाय ओबा दि नातै सु चादबा अदि मतम गु चुना दबो ओबा ngasi within 2 months दा खोइ सावल सनना हाइदना खोइ टारगेट तौजरि थोंग असि साबदा नतना खुरखुल टु खोइ माजन गोलाइ भावा कोई कोयला ब्लैक टॉपिंग शो कोई तोंना बस सेम सागा कोई लेजरे प्रसाद याम के दमकता है बस माता Mayang Imphal Assembly Constituency की मनुंग चैनल लेबा चबुंग कंपनी में लेकाई की सोशल वेलफेयर एसोसिएशन SWA क्लब की लंपाक अमा मयांग इम्फाल AC की MLA कोंखाम रोबिंद्रो नंगसे मियाम द खुसिनखरे थौरमदुगा मरी लेनना मयांग इम्फाल AC की MLA कोंखाम रोबिंद्रो न फोंदोखिबदा क्लब अमा थम्मिबा मैरा पाइबी इमा इबेल लेरिबा मयाम असिगी मथौ असि मखोई लेंगाक अमगुंबनी लेकाई अदुगी अवा अना कनागी तारी लाइरिक लाइसु तमगदबा करम तौरी सानबा चटकदबा सानरोई सिंगना करमना तौरी अवाबा इमुंगना कमाइना तौरी मसी मयाम असि नोंग नोंगमगी पुनबा ngamdrabasu चयोलगी पुल्लगा अवा अना करी करी लेरी हाइबदु तानरबा मतुंगदा लेकाई अदुदा करी मतेंग तौबा ngamgani हाइबा क्लब अदुगी सक्ति न तौगदबनी क्लब न ngamdragana लेकाई अदुगी काउंसिलर दा हाइगदबनी काउंसिलर दुसु ngamdragana MLA दा तानरगा करी तौबा यापगे हाइबा अदु डिपार्टमेंट सिंगदगी लौबा याबा सिंग लौननबा होटनमिनसी हाइके All Manipur Students Guardian Organization AMSGO gi kungamapan suba mapok kumon gamari leinana Importance of Youth haibathim da langzing achobada leiba Always Home da pangtokre hari Hiramasigi matang da organization asigi General Secretary na thadorakpa wafam gi matung inna tangdu leitaba amadi chawkhatpa khunai ama oiraknaba hotnabada hawragliba naha sing sembi sabiba mathau tai mama mapa oiba sing na education gi maru oiba खंगलबा मतम अदुदा अफबा महै मसेन तंबगी कांगलोन अमा पुरकपा ngamgani महै मसेन तंबगी अफबा कांगलोन अमा पुरकपा मतम अदुदा नहा सिंग निंगथिना सेमगटपा ngamgani मणिपुर गी हौजिक ओइरिबा फिबम असिदा अखोइगी इचाई सु सिंग निंगथिना सेमबी हौदबा तारबदी मणिपुर गी तुंगलम चट असि लेइतबा का पांखक ओइगनी मरमदुना लमदम असिगी नहा सिंग सेमगटपदा अखोइ खुदिंगमकना अंगंबा थौदांग लौमिनसी हाइके
World Obesity Day Gamari Lainana 8 billion reason to egg on obesity haiba wakalonda Association of Physicians of India API Manipur State Chapter na Atoba Thodang Loduna awareness on obesity ki thoram Imphal is district ki Kongpal Kongkham Laikai amadi Wangkhai Khunaugi Citizen Club da awareness program pangthokre thoramaduda Medical Superintendent Janims Vice Chairperson API Manipur State Chapter Professor K.H. Lokeshwar Amadi Janims ki Department of Medicine ki Head of Department Association of Physicians of India Manipur State Chapter ki Honorary Secretary Dr. Irom Anil Nasarukya ke Thoramaduga Mari Lainana Medical Superintendent Janims Vice Chairperson API Manipur State Chapter Professor K.H. Lokeshwar Fongdokibada Malem asida miyoibagi punsida lisang setna chaitheng piba yaba anaba makhal ama hairagadi obesity asi amani obesity hairiba anaba makhal asi matam chana ngakthokpa ngami masa noi khatpana maram oiduna numidang gi matamda tumba yadaba mirol bi mamana angang unaba ngamlaktaba BP stroke amadi atai kaya gi laina asi miyamna khangdi adubu masipumna mag asi ka hena noi khatpana maram amani haike Anoibana Topia Pochi, some Haibada, a Koi Hachan, the Noble Lanta Ubada, Mapanda Pazaman Biwani, Hachan, Manung the Soy Indida, Brainda, Lungsta, Liverda, Angang Nubi, Ubangam Damatam, the Nundang, the Tumbanga Mutaba, Epnia and a lady. Siguma Pochi, Mayamna, the Kangidaba, a Musum, Yan silent killer in the labor, a Koina Yumda or Kandragas hospital suddenly put a kumatam that Mahasi stroke the lie, Tigalu Matam, the pay, Katangamba, Masagi, obesity is anti-labor. Adunadi Matokaram Nakushi, Tamsana, obesity, direct Toraga, Didak, Natabada, Maki measure Hibadi, physical activity Toraga, Hapta Manunda, 150 minutes Kumasi, Aquina, walking Gumatalaga, exercise Toraga, Hibadi Pasa Tingdana. Sana ngakthokpa mayaba dugumba anabani masigi awareness se mipum khudi magdale henmagi akoi pandam amada club lekai school chatlaga horikliba naharon chingsida leihuriba miyo chingsida laina asibu sandokta ba tung koina akoi samaj da piraktana bagi damakta akoi paudom lakchabani Amarom, the Association of Physicians of India Manipur State Chapter Dr. Irom Anil Nafongdokibada obesity asidagi ngakthoknanaba amatangairaba pambaidi chaba thakpa cheksinba exercise tawba matamda yamdrabada chayol amada minute chamaga yankhaidagi tadan exercise tawba mathautai cold drink coca-cola juice na chingbasing asidagi lap na leiba mathautai tumba chaba chang naihanba su maru oi haina phongdokhi Obesity habesina maram oiraga anabase sugmati yamgre blood pressure wangba diabetes leiba cancer khara liver naba masigi mayamdagi ngakthokhange hairagadi noibase fahalagadi hairiba anaba ayamba loima ngakthokpa ngami khwaidagi phaba pambaidi chaba thakpada chekchanbasini aduga exercise haibadi akoina chen chongdana sanaribase hafta amada minute chamaga yankhai yohanbiyu haibani henba kangudi hena phai adubu ngamdragasu 150 dangdi yohanbiyu aduga athumba akoigi carbonated adigi sweetened drinks hairagadi coca cola ni khangde juice ni khangde sumbase yarigoi yamna thakpiganu tumba chaba matam changnaina Masiga loina akoigi yauksange sugumlaba sports habase akoigi di Manipur gi di laiba yam phabani hairiba akoigi awareness se mipum khudimangta yauksanu haibagi pandam na ngasi je pangthokchabani Laibak Sinba Thungna Pangthoknariba Yuva Kanekam Vikshit Bharat Youth Parliament ki thoram ama ngasi None District Headquarter ge Longmai Part 3 the Laiba Jadonang Memorial College the Pangthokre Thoramadu 50 years of emergency lessons for Indian democracy haibathim gi makhada Mai Bharat Tamenglong amadi Jadonang Memorial College anina silaga pangthokpane Youth Parliament adudagi mahiroi mangana hairiba topic asimakta pangthokadaba State Youth Parliament ta saruk yanana bagidama khanki International Gi Film Festival Kayada Tongan ba award kaya fanglakhraba Manipuri feature film Yahau Thengba Khoimu ngarang numidang Tripura gi Narayan Khamarda leiba Kagramura Mandaftal Kaptuna lamda madugi meitei miyam da yanghankhre
Dr. R.K. Nayan Sanana Puthokpa Amadi Rakesh Nauremna direction piba film screening gi thoram adu loiraba matungda interaction program amusu pangthokhi film adugi matangda Tripura gi saknairaba saisakpi Khetri Mayum Madhavi na phongdokhibada ya hau thengba khoimu hairiba film asi awangba thaki wakhalon yawba mitei nupi singi top topa matau kaya mapung fana utpangamba imung manung punna yengminaba yaba amadi khunai asida paujel piba film amani haina singthakhi Thauramadu film asigi director Rakesh Naurem Puthiba Welfare and Cultural Society ki secretary Sinam Deepak amadi Marup Organization Tripura ki secretary Ningombam Pranesu Sarukyakhe Hauzik Paugi Marak Thatna Tenber break amatang lominase SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani Break matung da mukhana taram nokchari makhata ba pau pizari Hemsinlung Gonmai Chahi Humfutarug Apokpa Laikhidraba Ngangbi Gonmai Bu None District ki Manung Chanba Tamlok Khulki Khulakpa ex officio chairman oina hapkre Thasigi Hauki Batangani da Khul Asigi Pai chairman Jonimlung Faumai gi Yumda Pangthoki Bathoramda Hemsinlung Gonmai Bu Khul Asigi Khulakpa ex officio chairman oina hapki bani Thoramadu da Thangnabada Leiba Khul Singh Luangchum Awang Khul Sangrung Kongsang Longmai Amasung Makhom Maringjingi Luchingba Singh Sarukyakhe Khulakpa Sib Chairman Sib Hapal Haiba Wafam Tamlok Khulki Tamlok Khul Pai Chairman Jaminlung Paumina Lauthokhe Sri Chaitanya Mahaprabhu gi Mapo Kumon Gamari Lainana Tripura gi District Tarukta Choijaina Natawa Manipuri Khungang da Yausang Mai Thabagaloinana Chahi Asigi Holi Su Thoknakre North District Unakoti District Khowai West District Sipa Hizola District na Chingba Tongan ba Khungangi Singlup Singh Holi Thoknakhe Mahaprabhu Janma Mela Hari Hari Bolo Haina Mahaprabhu gi Minglen Busolaga Yumthong Khuding Vikyani Su Nibasu Chatke Chahi Gram GPL Multipurpose Cooperation Society Limited Mayang Imphal gi Board of Director Oiramba Sapam Babudon Singna Haukiba Mars Ahum da Lekidabada Ngasi Society Asina Awa Fungdurakli Ngasi Chahi Gram GPL MPCS Limited na Thadurakpa Chirolamada Laikhidraba Sapam Babu Dohona Board of Director Oiringai Matamda Society asi Chaukhotnanaba Thodang Kaya Laurame Mahagna Khanghaudana Laikhidaba Sida Society asigi members singna minute ani tumina leptuna awawa fongdokre haiki Hauzik amuk sanabagi pauda Sports for Change haiba wakhalonda Kanglipak Students Association KSN Sinduna Imphal gi Mapal Kangzaibung Polo Ground da thasigi ani dagi hauduna chathariba taramari suba Kanglei Mega Sports Festival 2026 da KSA football team mai pakre Manipur gi tongan ba mafam da pangthokliba Mega Sports Festival asida sports discipline taruk ki oiba Kangleipak football trophy Kangleipak JB Yendem Naba Kangleipak Thangta Championship Kangleipak Kang Trophy Kangleipak Mukna Championship amasung Kangleipak Marathon Race hainam tongan ba sports discipline tarukta thasigi taret fawba athoi hen tanagine ngasi humni chanba numita Imphal gi Mapal Kangzaibungda Inter Student Organization Invitational Football Tournament 2026 ta KSA na M Subu kicks from penalty mark ki panjal manga mari da mai thiba PK loinana makha taba event oina taramari suba inter district Kangleipak
फुटबॉल ट्रॉफी 2026 के साना की बदना अम्फा ब्लू अमदी DSM मोयरांग टीम अनीना पांजल अमममदा ड्रॉ ओइखे अहान बकंगले पाक मुगना चैंपियनशिप 2026 के दना हाइरोक्तगी एस बिरजित अमदी TH राजेश ना मथंग सिटना गोल अमदी सिल्वर मेडल लौखिबगा लोइनना हाइरोक्तगी L निखिल अमसुंग M बुलूना पुन्ना अहुम सुबह मफम कल्लगा ब्रॉन्ज मेडल फंगहौखे कंगलेपाक चैबी येंदेम नब इवेंट किदा चही तरामरी मखा कांगलुप की नुपा मचागी केजी कुंट्रा दगी कुंट्रा मंगागी KH मंगाना गोल्ड मेडल H मालेम गानबना सिल्वर मेडल अमसुंग TH लमगानबगा याइफबा अनीना पुन्ना ब्रॉन्ज मेडल फंगमिनखे चैबी की चही तरामरी मखा कांगलुप की केजी कुंट्रा मदी कुंट्रा मंगागी दा KSH नुक्सीबलाना गोल्ड मेडल अमदी TH मिरंदाना सिल्वर मेडल फंगबंगम किबनी कुमसी चही की याउसंग कुमहै के मरी लेनना रनर्स क्लब मोइरांग सिंधुना रन विथ कलर्स 26 याउसंग कुमहैबु सानबरोम द ओंथोकपगी थौरम अमा INA हेडक्वार्टर मोइरांग दगी लमथादुना सेंट्रल लोकताक कोइना चलक्तुना INA हेडक्वार्टर द लमथुंगफम ओइखे रन विथ कलर्स 2026 कैटेगरी अनि थोकना किलोमीटर मंगा अमसुंग किलोमीटर 10 दा एथलीट चंगा ग यांखैना सरुक यादुना चेनखिबा अदुदा मपान लमगी मियोई कया अमदी मणिपुर की तोंगान तोंगानबा मफम सिंगदगी लाकपा एथलीट कयाना रन असित सरुक याखे थौरमदुदा रिटायर्ड प्रिंसिपल A शरद चंद्र शर्मा अमदी नेशनल एथलेटिक गोल्ड मेडलिस्ट सोमानंदना सरुक याखिबा थौरम अदुदा मोइरांग AC की MLA थोंगाम शांतिना फोंदोखिबदा असिगुंबा याउसंग कुमai असिगे इरोइनना सिल्लिबा रनर्स क्लब मोइरांगबु ngमखै लेतना थागतबा फोंदोकचै असिगुमलबा थौरम असिना आइखोइ पुमनमकपु मचु कयाना लैतेंगबगा लोइनना अमत्ता ओइना पुनसिनदुना चौखटबा खेतनाबा लेतना नुंगसी चानाना खुंदामिनाबा लमदम अमा ओइरसनु हाइखे रन विथ कलर्स 26 असिदा मकोक मथंग ताख्रबा सिंग अमदी थौरम अदुबु सिनबदा मतेंग तौरखिबा पुमनमकपु एप्रिशिएशन तौबगा लोइनना मोमेंटो पीदुना इकाई खुमनबसु उतखि मणिपुर तंतु लेतादन लेमलो मैमदो ngasi nakoi hajakraba लन विथ कलर्स 2026 दा मणिपुर से अमुखना शांति पोरतला मणिपुर दा बपुंग भाव शांति होइदला अदुब सखत स्टेट बो होइदला भारत को अवांग मथाक थंबा अदुब कंट्री मो होइदला नखोइ पुलम अखोइ वखल लोनसिना पुन्ना सबिनबा ngasi दगी ओइदसी आइदुला मणिपुरी प्रजा पुनमता ईश्वर पीनबीसनो हाइबो फॉर्मसे थमजरगा पुनम पोइगी मेकेदगी काय कुलम लोइला आई थमजगे याउसंग कुमai के मरी लेनना इम्फाल की तोंगान तोंगान मफम सिंह द याउसंग स्पोर्ट्स मीट पांगथोकनबगुम ऑल मणिपुर वॉलीबॉल एसोसिएशन अंबा की मखादा MIKHYA क्लब न सिंधुना मयाई लंबी ओपन विलेज वॉलीबॉल टूर्नामेंट ngarang क्लब असगी ग्राउंड हौदोखरे हौदोपगी थौरमदुदा हानेगी मिनिस्टर डॉक्टर खुमुजम रतन कुमार मिकिया क्लब की प्रेसिडेंट हैसनाम बोजो अमदी मयांग इम्फाल ब्लॉक कांग्रेस कमिटी की वाइस प्रेसिडेंट हैनाम इंगो चाना सरुक्याखे थौरमदुगी मांगोइनना हानेगी मिनिस्टर डॉक्टर खुमुजम रतन कुमार न लुचिंगदुना खोंगचत कोंचाक लाइबुंगदगी मैरा लौरदुना क्लब असगी ग्राउंड दा चुखत खिबगा लोइनना फिराल चिंखतुना थौरम हौदोखे ngarang स्पोर्ट्स मीट हौदोकप निमित की अहानबा सानकिबा वॉलीबॉल मैचटा बाइडा बेंगुनना YPA हिरम गैबु अहुम सिनोदा माइथीबा पीके हाइंगांग एसीगी मनुंग चना लेबा लुवांग सांगबम यूथ क्लब LYC न सिलगा पांगथोकपा चही एसीगी ओइबा याउसंग स्पोर्ट्स मीट इंग्लिसिंग अनि कुंतरुक ngasi क्लब असगी सानाबुंग दा हौदोखरे स्पोर्ट्स मीट अदु कुमजा इंग्लिसिंग अनि गा कुनमंगा दा केरला दा पांगथोखिबा मास्टर एथलेटिक चैंपियनशिप की मीटर चामरी गिलमजेल दा गोल्ड मेडल लौरखरबा नांगमैराकपम तोमना लुचिंगदुना सेंगलबा इबुदौ कांगसुनहा खुबमदगी मैरा लौदुना हौदोखे स्पोर्ट्स मीट हौदोपगी थौरमदुदा सरुक याखिबसिंगना क्लब असिबु मांगलोमदा चंगसिननबगीदमक थौदांग लौरमखिबा लैखिद्रबसिंगी मफमदा इकाई खुमनबसु उतखे यूनाइटेड पीपल्स वेलफेयर एसोसिएशन UPWA लंगथबाल कुंजा अवांग लैकाइना चही खुदिंगी पांगथोक्तुना लाकपा याउसंग स्पोर्ट्स मीट हंदक चही गे ओइना सु ngasi दगी हौदोखरे
Unity is our strength haiba theme da club asina pangthokiba kunmanga suba yausang sports meet haudokpa du da club asigi thaumi sing yauna laikai naha amadi maira paibi ima ibel kayana Manipur University gi campus to leiba langthabal konung dagi senglaba maira lauke sports meet haudokpa du ga mari leinana UPWA gi general secretary akoizam Robindro na hai hauragliba mirol na sana khotna bada mai onsenduna hakchang fana amadi Taxi khasi leina bagi wakhalon da sports meet asi pangthokpani sports meet asina laikai miyam gi marakta nungsi chanaba amadi pukchel tinana leiminaba oirasunu haina mahakna phongdoke Imphal West District ki Iroi Semba Youth Development Club EYDC na sinduna ngasi kanglagi senglaba Lifeform Lendagi maira lauduna chahi khudingi pangthokpa yausang sports ki kuntra mangarak suba edition ngasi haudokre numit mari ni chupna chathagadaba yausang sports haudokpa numita Hockey India gi hanagi joint secretary for Latpam Nirmala Tasu saruk yaraduna maira chukhatuna haudokhe ngasi haudokpa ki numita PH Nirmala Tana Hockey discipline gi equipment sing shoe EYDC club ta mateng pangkhe yausang sports meta sida ihan hanba oina hockey football athletics marathon race ki athoi ahen changdam nakhe Association of Manipuri Diaspora Pune na sinba Anishuba State Level Amand Football Cup 2026 Pune da leiba Spicer Adventist University gi football ground da ngarang loisin kre loisin bagi thoramadu da university asigi vice chancellor Dr Milon Rana na athoiba mithunglen oidina hauduke football cup asi Amand gi ahan ba founding president Oibiramba Laikhidraba honorary captain NK Singh na association asigi damakka thokpaga loinana lobiramba thaudang buning sing bagaloinana ikai khumnaba utpa oina chahi khudingi chatharakpani tongan ba state kaya gi team sing na saruk yariba tournament asigi football cup asigi final match ta Arunachal Pradesh ta Manipur bo amasino da maithiba piduna aman cup inglisingani kuntaru ki champion oike Laikhidraba honorary captain NK Singh gi mingda mahaki imung manungna Kachaba Winners Trophy adu NK Singhi loina bi N Birohini Debina Arunachal Pradesh team da khusinakhe aman ki hanagi president oiramba Dr Narendra Huidom na sponsor tawba runners up trophy adu Spicer Adventist University ge registered professor AS Varikanna Manipur team da khusinakhe Manipur thokliba irang asida sana khotnaba bu pamjaba naha singna lingkhatpa anauba mangal football club ki sanaroi singda kaisam thong da leiba DS Enterprises na uniform singyan thokre hairiba football club asi Churachandpur dagi lanjen naraktuna hauzik khumbong dal hangba relief camp da changja famlori ba sanaroi singna lingkhatpani irom pukri mapal club ki sanglen da pangthokpa uniform yan thokpagi thoramadu da DC Enterprises ki proprietor Haisnam Herojina haikibada Kumja Inglisingani kulhumdoi me gitang ahumdagi thaurakhiba irang asina miyam mahausa gumtang du leitana hingbada awaba oire fibam asida naha kaya ama sana khotnabada thawai yaurabasu sel thumgi khudong chadaba kaya leitaba nate makhoi sing asina thengnariba khudong chadaba kaya sigi yenglaga DS Enterprises na angamba mateng pangbani haina mahakna phongdoki Kainau ayokpa Namgailong Baptist Church RBCC gi church building sana ba fun chawkhatna na ba pandamda church asina senduna kainau ayokpa ground da numit mangani chatharakpa 7th A side knockout football tournament ngasi loisen kre tournament asida Boipu FC Bungte Chiru Kangpokpe district na champion oikre thoramadu da IIT Roorkee Uttarakhand Delhi Civil Engineering Department ki professor so oidiba singer amadi actor Dr GD Ransing Chung RN Thaubal District Jilla Parishad ki Upa Adhyakshya Takhelambam Nungsi Social Activist Dinglar Sekho na sarukya ke tournament asigi final match to sana ki ba Boipu FC Bungte Chiru Kangpokpe District na Victor FC Kainau Ayokpa Bishnupur District Pupanjal ahum anida maithiba piduna tournament asigi mapu oikibani magong mathang taraba team sing da organizer gi maikai digi sel gi mana trophy aduga Dr Ransin Chung RN gi maikai digi sel gi mana piduna pungning thawatke
West Development Youth Club WDYC Lamdeng Khunongna Sinduna WDYC ki sanabung da chathariba Hanba State Level 9A Side Open Football Tournament Inglisangani Kuntarukta Salama Punba FC amadi Maitai Lipun FC Lamdeng Khunau mai pakre tongan ba tim tare na saruk yaraga league round basista February 22 dagi chathariba tournament asigi ngasi sanakiba Hanba ground ge taramari suba league match ta Salama Punba FC na West Development Youth Club FC Lamdeng Khunau bu yamna lakchana panjal manga sino da mai thiba piki ani suba ground gi sanakibada taramanga suba league match ta Uripok Apunba FC amadi Maitai Lipun FC Lamdeng Khunau ani na sanagadaba match aduda Uripok Apunba FC team na lined up tawdabana Maitai Lipun FC na walk over fangke Hauziga mo ngasi status sida oikiba ay ngasaki pau pizari ICAR Regional Central Imphal Party ki fangba report ki matung inna ngasi status sida khwaidagi sabgi chang asi Celsius degree kungani pan oiki loinana khwaidagi ingbagi chang na Celsius degree 8.3 tarukni nungsite yawba ising manil gi chang na ayukta chada marfutara mathoi amasung nungthildana chada kuntramari oiki loiselappada maroiba pausing amu kana pizari Tara mangarak suba All Manipur Working Journalist Sports Meet Inglisingani Kuntarukta SKTV na medal chalida medal tara mathoi lauduna mangzal thana chatli Tha faraglaba Chief Minister Y Came Chana Luchingba Lenga ke Chief Minister Yauna Minister Manga gi portfolio sing asisi na kai National Highway 2 da truck ama mai tharambaga mari leinana Maram Student Union na lambi asida hayeng nimidang wairam pung manga dagi Northern Maram na konba mafam singda tongan ba pot puba gari sing chatpada ti bathamre amasung Northeast South na ba hotnabada Manipur yaudaba yaro state asige choba thodang yauri haina National People's Party Manipur gi President Dr. Lorho Fos na phongdokre Matang asida bulletin asilo sanjari Manipur miyam gi punsida khwaidagi hena maroiba state asigi lebag asigi amadi malem gi ipau singi damak SKTV News pu meeting taduna lebiu pumnamak pomu kahana khurumjari